이마세 가당 야우드레 디 대학에 선반 바닥에 가당세 pongai 좀 로이나 시 룻 떠라 자카라바니 데도 어디 하우스는 룰 떠라 자카라 못되기 좀 많이 룰 떠라 어머나 룻 떠라 자카라바니 어서 후라라가 사나 루파 바샤 농사 두kaan 로이 퍼까이 시 영어 로이 후라라가 자카라바니 어디서 좀 많이 타발이 앞들이 아시다 라이바 폴리스 이나 nga aga thaline 아데시나 아시나 수장불 라니네 수장불 라니네 아시다 라이바 폴리스 얘가 그래 이용 따비오 아다 말라가 머니푸리 phaya service ta udre to maning na ngali je phaya service ne mo kari do bulai no khangde thari to son roi thali police na chujam police na nga ga 거기 주사 roi thali ya khoi communal oi hai doi ne ba je kai thiang ga ji ong kari sare ong che po chai loi no hura la ga chai khai la ga chakra bani to jum dagi kari dagi loi no hura la ga se dukan ni to yang ong se Kita misong, tau bira misong oh. Dukaan niyo se, mayam. Yung imi, kanaan tala ibang amdra bani se. Loy no lutaro hura ala sa khair ma chakra bani to. Asi phauda mai tai ma ja khoi lingje manadri se. Yang oh. Khoi lingje manadri bani ose mai tai lingje. Video ma hana yengminasi ko 두기 막 하다 보다 오픈 그라 탐자게 이마세 가당 야우드레 디 대학에 선반 바닥에 가당세 pongai kai bani ko numitu da inasu kudak ta thagat ki bani imase soe pale na ko ado imagi yumse ai ucharake yamna nuaite phibum singse ubada ko ado numitu da su layang pukhat pada imana sen puthok na ba leita bade mayamna khaine raga tawraga imasi bu treatment taw ki bani ado makhata na video se yengmugi matong da imagi yum leifam punamak loi ucharake video sana yengminar si ko chanaw mayam थकपसु याद्री खदांगसिमा लोइना उनसासे याउद्रबनि लोइ पोखाय सिगा पान्दना डाइरेक्ट सि पोखायबनि सि सुमाय पोंखटना लेहौरबने वांगांगबसु ngamdabi andai sabasu ngamdabi mawongdane lehewido video se yengminarsi koi chanaw mayam saksu saba yadrabani na sumayna ore sumay thae wangangusu kya nungaite khajai somna khajai loi pom loibani khajai yeng loi pom loi sisi oi sak saba yade saiba jade ores khara thai sitani ado mayamda haijagdaba wafam amtang hojik ai haijage akoina hojik laibase isegi yumse isegi asi yumni ko ado isegi kainogi yumse address se akoigi ha tera lokakpam laikai haiba wafam duni ko mayamda ina siga kaigo khatang haijage na video se namjabane bako sokpasidi phajana sokobane bako ai yamna utrabani ije khatang hai petang thagat 양아디 수업과 양아디 로이 팍하라버네 운사제 암따 야우드라버네 버고 시부 당하뼈 야가다 야우데디 강데 뭐고이 당하나버 혼나게 세 뭐이게 юм니 마차니 빠수 나한 대학에 반በ기 kuidribani ado mafamsida ise manakta lakpiraga ise kamai toibono kedoibono kajitang yengchen minasi akhoi myam gi tamakta imalaiba gi tamakta thokpada sokpani ko ise ado hoji ngarang nahan layeng ba lure ado makhata na kamai to deba ke do deba mayam unamina raga ise manak yauna lakpiraga ise gi mateng khachitang pangmina si aina mayang ya famda amkaso haijege mafam address se tera lukrakpam lukrakpam laikai haiko asida khachitang lakyu 하다 바 비디오 무 yengminangi se ko adugi mamang de imagi yumgi ohriba phibam ai mayam da uchar ke ko imagi yumda kamama to mong da lei aduga ima se hujik yamna awa phibam da su lei ri imung monung su service to ba yaw ban nate aduna imana makhata na chatha ga doriba layeng nahan chalu bada lapalising kun kunthra hena changi adusu mayam na khaina raga to bani imagi sen puthokna bu su leite ko aduna mayam na angama mateng khachitang pangbiu yumgi address pijare ke imagi yum su uchar ke mayam aina pijariba number sida mayam na angama mateng khachitang pangbiu ana poiraga na yumda chalaga imabu anaba hangboina chapiraga khutta oina lupa samga khangde lising khangde mateng pangbi haina haijage natraga na pijariba number sida angama mateng khachitang pangbiraga imagi awaba sida khoi mayam du saru ya minasi adudi makhata ba video se mu yeng minasi ko imagi yum ucharake इचनाव मैम मैंगे फमदा याम नुआइतबा पाव अमतंग उचेगे वीडियो अमतंग थमजरके अखोइगी इचे अमा याम थीना सोकप इचे अमा आई मैम दा उचरके को असि खदांग सिमा लोइना यावदरे नहान अखोइ संगोमंगी रेलीदा त्यागे स्पान बदगी
ꯊꯤꯅ ꯁꯣꯛꯑꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯌꯥꯗꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯗꯨꯅ ꯂꯩꯔꯦ ꯑꯗꯣ ꯏꯆꯦꯒꯤ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯍꯥꯟꯅꯀꯣ ꯏꯆꯦꯁꯦ ꯀꯤꯒꯦ ꯑꯁꯣꯝꯗ ꯌꯦꯡꯕꯤꯌꯨ ꯏꯆꯦꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯕꯤꯌꯨ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯑꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯅꯤ ꯎꯟꯁꯥꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯥꯒꯠꯆꯕꯒꯤ ꯃꯔꯝꯗꯤꯀꯣ ꯉꯁꯤ ꯏꯆꯦꯅ ꯑꯁꯨꯃꯥꯏꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯗ ꯃꯌꯥꯝ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯏꯆꯦꯒꯤ ꯌꯨꯝꯁꯤꯒ ꯂꯥꯛꯄꯤꯌꯨ ꯏꯆꯦꯒꯤ ꯌꯨꯝꯁꯤꯒꯤ ꯑꯁꯦ ꯑꯦꯗ꯭ꯔꯦꯁꯁꯤꯅ ꯇꯦꯔꯥ ꯂꯧꯀꯥꯛꯄꯝ ꯂꯩꯀꯥꯏ ꯍꯥꯏꯀꯣ ꯆꯨꯝꯕ꯭ꯔꯥ ꯂꯧꯀꯥꯛꯄꯝ ꯂꯩꯀꯥꯏꯀꯣ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯨꯃꯥꯏꯅ ꯆꯠꯂꯨꯅ ꯇ꯭ꯔꯤꯠꯃꯦꯟꯕꯨꯗꯤ ꯆꯠꯊꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯆꯦꯁꯤꯒꯤ ꯌꯥꯝꯅ ꯅꯪꯕ ꯃꯇꯥꯡ ꯊꯣꯛꯄ ꯑꯗꯨꯅ ꯅꯍꯥꯟ ꯆꯠꯂꯨꯕꯗꯨꯒꯁꯨ ꯁꯦꯟꯐꯝꯁꯨ ꯐꯅ ꯌꯥꯝꯅ ꯇꯤꯡꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯅꯕ ꯈꯣꯠꯊꯅꯕꯁꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯏꯆꯦꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯆꯦꯅ ꯆꯠꯂꯨꯕꯁꯦ ꯂꯅꯥꯏ ꯑꯣꯏꯕ ꯊꯕꯛ ꯆꯠꯄ ꯅꯠꯇꯕꯅꯤ나 ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯆꯠꯄꯅꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯆꯠꯄꯅꯤ ꯏꯆꯦꯅ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯂꯅꯥꯏ ꯑꯣꯏꯅ ꯇꯥꯍꯜꯂꯣꯏꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯁꯤꯈꯇꯪ ꯃꯇꯦꯡ ꯅꯤꯖꯕꯅꯤ ꯃꯌꯥꯝ ꯊꯣꯛꯑꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯏꯕꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯂꯅꯥꯏ ꯇꯥꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯔꯅꯥꯏ ꯑꯣꯏꯍꯧꯔꯒꯗꯤ ꯋꯥꯈꯜꯁꯦ ꯈꯖꯤꯛꯇꯪ ꯄꯦꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏ ꯈꯟꯅ ꯑꯩ ꯋꯥꯐꯝꯁꯦ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯁꯤ ꯏꯆꯦꯒꯤ ꯌꯨꯝꯅꯤ ꯏꯆꯦꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯅꯕ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯐꯝꯁꯦ ꯑꯁꯤ ꯈꯖꯤꯛꯇꯪ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯆꯥꯛꯇꯅ ꯂꯩꯔꯤ ꯐꯤꯕꯝꯁꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯣꯔꯁ ꯃꯌꯥꯝꯗ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯁꯣꯛꯏꯕ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯁꯣꯛꯏꯕ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯥꯛꯇꯅ ꯐꯥꯔꯒ ꯐꯨꯔꯤꯕ ꯆꯩꯔꯤꯕ ꯐꯨꯕꯗ ꯈꯨꯄꯥꯛ ꯑꯃ ꯊꯥꯎ ꯀꯩꯝ ꯀꯥꯏꯗꯦ ꯐꯥꯔꯦ ꯆꯩꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯜꯂꯨꯀꯣ ꯑꯗꯨ ꯅꯠꯇꯅ ꯅꯣꯡꯃꯩꯅ ꯍꯦꯛ ꯁꯨꯕꯒꯨꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯕꯟꯒꯤ ꯄꯥꯠꯇꯨꯒ ꯍꯦꯛ ꯅꯝꯁꯤꯜꯂ ꯐꯨꯕꯒꯨꯝꯕ ꯑꯗꯨ ꯌꯥꯝꯅ ꯑꯀꯟꯕ ꯁꯥꯕꯁꯦ ꯑꯁꯤ ꯈꯖꯤꯛꯇꯪ ꯄꯦꯟꯖꯗꯦ ꯀꯨꯀꯤꯁꯤꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯕꯣꯝ ꯀꯥꯞꯁꯜꯂꯤꯕ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯤꯕ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯃꯨꯜꯂꯤꯕ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅ ꯊꯧꯅꯥꯗꯣ ꯐꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯤꯕꯗꯣ ꯃꯅꯤꯄꯨꯔꯁꯤꯗ ꯏꯔꯥꯡ ꯁꯧꯒꯠꯂꯛꯏꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯀꯞ ꯃꯤꯔꯥꯛ ꯍꯣꯠꯅ ꯊꯜꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯅꯈꯣꯏ ꯊꯧꯅꯥꯁꯦ ꯀꯔꯤꯒꯤ ꯐꯨꯗꯣꯛꯄꯁꯦ ꯋꯥꯠꯂꯤꯕꯅ ꯋꯥꯐꯝꯁꯦ ꯑꯁꯤꯈꯛ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛꯀ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯃꯌꯥꯝ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯋꯥꯐꯝꯁꯦ ꯍꯥꯏꯖꯒꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯏꯆꯦꯗ ꯌꯥꯝꯅ ꯂꯤꯛꯅ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯑꯃꯇꯪ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒ ꯆꯥꯎ ꯈꯣꯠꯂꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯇꯦꯡ ꯃꯆꯥ ꯑꯃ ꯄꯤꯕ ꯂꯥꯛꯏꯀꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯃꯃꯝ ꯊꯣꯛꯃꯤꯟꯅꯔꯒ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯂꯨꯄꯥ 1,000 ꯇꯧꯔꯁꯨ 500 ꯇꯧꯔꯁꯨ 2,000 ꯇꯧꯔꯁꯨ 5 ꯇꯧꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯋꯥꯐꯝꯁꯦ ꯍꯥꯏꯖꯒꯦ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯊꯥꯞꯄ ꯇꯥꯔꯒꯗꯤ ꯑꯩꯁꯤꯒ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯑꯩꯒꯤ ꯅꯝꯕꯔ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯆꯞ ꯌꯥꯎꯏ ꯋꯥꯆꯞꯁꯤꯒ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯤꯔꯛꯎ ꯑꯩ ꯚꯤꯗꯤꯑꯣꯗ ꯂꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯐꯝ ꯌꯧꯅ ꯊꯤꯜꯂꯨ ꯍꯥꯏꯕꯗꯤ ꯑꯩ ꯊꯤꯟꯕꯤꯈꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯐꯝ ꯌꯧꯅ ꯊꯤꯟꯖꯒꯦ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯏꯆꯦꯒꯤ ꯃꯐꯝ ꯌꯧꯅ ꯃꯇꯦꯡꯁꯦ ꯑꯃꯨꯛ ꯊꯤꯟꯕ ꯂꯥꯛꯆꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯅꯛꯄ ꯑꯁ꯭ꯋꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯈꯔ ꯑꯅꯛꯄ ꯑꯣꯏꯔꯒꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯏꯆꯦꯁꯤꯗ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯋꯥꯐꯝꯁꯦ ꯁꯤꯈꯛ ꯍꯥꯏꯖꯒꯦ ꯈꯨꯟꯕ ꯏꯃꯨꯡꯅꯗꯤ ꯁꯣꯛꯄ ꯄꯟꯕꯁꯦ ꯑꯁꯨꯃꯥꯏ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯁꯦ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯠꯂꯨꯕ ꯃꯇꯝꯗꯀꯣ ꯑꯁꯨꯃꯥꯏꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯅꯠꯇ ꯊꯣꯏꯑꯁꯦ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯂꯩꯕ ꯏꯃꯨꯡ ꯅꯠꯇꯦ ꯁꯤꯒꯤ ꯏꯃꯨꯡꯁꯦ ꯌꯦꯡꯕꯤꯌꯨ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯕ ꯏꯃꯨꯡꯅꯤ ꯑꯗꯣ ꯏꯅꯦꯁꯤꯁꯨ ꯑꯁꯨꯃꯥꯏꯅ ꯑꯩꯅꯗꯤ ꯏꯆꯦ ꯀꯧꯔꯦꯀꯣ ꯑꯗꯣ ꯏꯆꯦꯁꯨ ꯑꯁꯨꯃꯥꯏꯅ ꯁꯣꯛꯅ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯀꯅꯥꯅ ꯁꯨꯗꯣꯔꯤꯕꯅꯣ ꯀꯅꯥꯅ ꯅꯣꯝꯗꯣꯔꯤꯕꯅꯣ ꯀꯗꯥꯏꯗꯒꯤ ꯆꯥꯗꯣꯔꯤꯕꯅꯣ ꯑꯗꯣ ꯂꯥꯏꯌꯦꯡꯕꯁꯤꯅ ꯃꯈꯥ ꯇꯥꯅ ꯀꯃꯥꯏꯅ ꯆꯠꯊꯗꯣꯔꯤꯕꯅꯣ ꯈꯗꯥꯡ ꯎꯟꯁꯥꯁꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯦꯕ ꯑꯁꯤ ꯄꯨꯡꯇꯠ ꯇꯠꯅ ꯂꯣꯏꯔꯒ ꯁꯤ ꯕꯦꯟꯗꯤꯁꯅ ꯌꯣꯝꯃꯒ ꯊꯥꯔꯛꯏꯕꯅꯦꯕ ꯑꯁꯨꯝ ꯈꯖꯥꯏꯁꯦ ꯑꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯈꯤꯕꯒꯤ ꯁꯤ ꯂꯣꯏ ꯄꯣꯝꯈꯠꯅ ꯂꯩꯔꯦꯕ ꯁꯤ ꯃꯈꯥꯒꯤ ꯈꯗꯥꯡꯁꯦ ꯑꯃ ꯐꯥꯎꯅ ꯌꯥꯎꯗ꯭ꯔꯕꯅꯤ ꯁꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯌꯥꯗꯗꯅ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯃꯈꯥꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯌꯥꯝꯅꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯥꯛꯏꯀꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯗꯤ ꯑꯩ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯂꯩꯐꯝ ꯂꯣꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄꯅꯤꯅ ꯃꯌꯥꯝꯗ ꯂꯣꯏꯅ ꯈꯪꯍꯜꯂꯤꯀꯣ ꯑꯁꯤꯒꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯆꯥꯎꯕꯤꯒꯤ ꯃꯤꯡ ꯑꯩ ꯋꯥꯆꯞꯇ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯤꯌꯨ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯂꯣꯏꯅ ꯍꯥꯏꯗꯣꯛꯆꯔꯛꯀꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯒ ꯑꯅꯛꯄꯁꯤꯡꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯑꯋꯥꯕꯁꯤꯗ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯊꯣꯛꯄꯗ ꯁꯣꯛꯄꯅꯤ ꯃꯔꯅꯥꯏꯒꯤ ꯊꯣꯛꯄꯗ ꯁꯣꯛꯄ ꯅꯠꯇꯦ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦꯅ ꯊꯣꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯏꯆꯦꯅ ꯑꯁꯨꯃꯥꯏꯅ ꯁꯣꯛꯇꯨꯅ ꯄꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯏꯆꯦꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯐꯍꯟꯃꯤꯟꯅꯁꯦ ꯋꯥꯐꯝꯁꯦ ꯁꯤꯃꯈꯛ ꯍꯥꯏꯖꯔꯒ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ
ꯍꯥꯏꯖꯒꯗꯕꯗꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯔꯒ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯍꯥꯏꯕꯗꯤ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯃꯤꯟꯅꯔꯒ ꯑꯁꯤꯒꯨꯝꯕꯁꯦ ꯃꯔꯥꯅꯥꯏ ꯇꯥꯍꯜꯂꯣꯏꯁꯤ ꯏꯔꯝꯗꯝꯒꯤꯗꯃꯛ ꯊꯣꯛꯄꯅꯤꯀꯣ ꯑꯁꯤꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯔꯥꯅꯥꯏ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯅ ꯊꯣꯛꯄꯤꯔꯛꯇꯣꯏꯅꯣ ꯑꯃꯗꯤ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯃꯔꯥꯅꯥꯏ ꯇꯥꯍꯧꯔꯒꯗꯤ ꯃꯥꯒꯤꯁꯨ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯌꯥꯝ ꯑꯃ ꯂꯩꯅ ꯑꯩꯅ ꯉꯁꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯤꯗꯦ ꯍꯪꯕꯤꯗꯦ ꯍꯥꯏꯕꯗꯣ ꯃꯥ ꯈꯟꯕ ꯌꯥꯏ ꯈꯟꯗꯕ ꯌꯥꯏ ꯑꯩꯈꯣꯏ ꯏ ꯃꯔꯤ ꯑꯃ ꯂꯩꯅꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯒꯤꯀꯣ ꯏꯔꯝꯗꯝꯒꯤꯗꯃꯛꯇꯅꯤ ꯏꯖꯥꯇꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯊꯣꯛꯅꯔꯛꯇꯣꯏꯕꯅꯤ ꯑꯗꯨꯕꯨ ꯑꯃꯅ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯑꯃꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯃꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯃꯅ ꯆꯪꯁꯤꯟꯕꯤꯅꯕꯁꯦ ꯑꯩꯈꯣꯏ ꯑꯁꯨꯝ ꯍꯥꯟꯅꯗꯒꯤꯁꯨ ꯇꯧꯔꯤꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯇꯧꯃꯤꯟꯅꯁꯤ ꯏꯃꯥꯒꯤ ꯑꯋꯥꯕꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯁꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝꯗ ꯇꯥꯛꯆꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤ ꯃꯣꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯑꯩꯅ ꯍꯥꯏꯗꯣꯛꯆꯔꯛꯀꯅꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯧꯖꯤꯛ ꯊꯕꯛ ꯀꯟꯕꯗꯒꯤ ꯃꯌꯥꯝꯒꯤ ꯃꯤꯡꯁꯤꯡꯗꯣ ꯑꯩꯅ ꯂꯧꯈꯠꯆꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯃꯤꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯩꯅ ꯍꯥꯞꯀꯠꯆꯔꯛꯀꯅꯤ ꯑꯁꯤ ꯑꯩ ꯌꯨꯝꯗ ꯍꯟꯕꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯂꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩ ꯃꯤꯡ ꯑꯃꯗꯤ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯛꯀꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ